Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Manipur da nongmada khwaidagi wangba oina ngarang mioi chatret humbutare nauno COVID-19 positive oiki, tramari siki. Home isolation da leriba COVID-19 na naraba mioi singa ngarang su video conferencing ki kuthangda Mukhyamantri ga wari sanaki amasung. Lebaga sida COVID-19 ki fibam khara phagalaktuna naba pharakpagi chang chada marfunipan dasmik ahum shinod yaure. Lebang sida COVID-19 ki laitet amugana sandorakliba asigi yenglaga seksin ba watpagi thawong sing tokpina ba haizari. COVID tagi ngakthongna ba sexual thorang khudingmak ngangna chetpiyu aduga ahanba dose ki vaccine kapkhraba mioi singna matam chana ani suba dose ki vaccine kapthokpiyu. Asoyangam thoktanaba makhada haizariba niyom sing asi ngangna chetpiyu. Face mask upiyu, social distancing ngangna amaga foot taruk lapna lebiyu, mai mit amadi khutsa toina hangdoktana tarutanana thambiyu. Hauzik mapungweba pau. Manipur da nongmada khwaidagi wangba oina ngarang mioi chatret humbutare nauno COVID-19 positive oiki mioi tramari siki. COVID-19 common control room nangarang numidang thokpa cherol amada hai positive oiraba mioi singadu Imphal West tagi khwaidagi yamna mioi chahum kunni ataina Imphal East tagi chama marfuni thoi Thobal dagi yangkhai Bisnupur dagi kuntrani pan Kakching dagi nifu mari Ukhrul dagi tarataret Churachandpur dagi humbuja mathoi, Chandel dagi mari, Senapati dagi tarahumdoi, Tamenglong dagi mapan, Kamjong dagi ahum, None dagi ani, Zaribam dagi manga amasung, Kangpokpi dagi mapan ni. Laikidaba mioi singado Bisnupur dagi ama, Churachandpur dagi ani, Imphal East dagi ahum, Imphal West dagi taruk, Kakching amasung Thobal dagi amamam ni. Haiba matamasta mioi chatruk supna mapan naba fagalaki, Rajya sida huzik apunba positive case lising nifu mari sumna marfumapan yaure masigi manungda mioi lising kuntha taruk sanipan humputare naba phakre hauzik phawada laichit astegi siki pamigi masing punna chatruk marfunipan sukre naba phagalakbagi chang chada marfum doi dasmik taruk amani hauzik active case lising taruk changma kuntha mari lairi haukiba pungkun mari da rajya sigi tongan ba health facility singda D-type oxygen cylinder lising amachani marbudrahum doi amasung B-type oxygen cylinder chamngani funi thoi pikre hauzik phawada COVID-19 gi vaccine kapkib apunba masing lakh ahum lising ni phumanga chatruk taramanga sukre Mukhyamantri Nongthombam Biren ngarang su home isolation tawduna lariba COVID-19 na naraba mioi singna video conferencing gi kuthangda makhata na wari sanaba luaraba matungda social media la thagalakba warolamada Mukhyamantri na hai makoi wari sanaba asina home isolation tawduna lariba anaba mioi singye thengnariba khudongjadaba kaya ningthina khangba ngamle anaba mioi singye thengnaba khudongjadaba singi wakat WhatsApp number 9863670951 da iduna tharaknabasu Mukhyamantri na hairi wakat singa du tharakpa matamda makoi gi maming matha amadi laifamna chingba ningthina yaholakadabani BJP Manipur Pradesh ki General Secretary Pripemanda Maitei na hairi Miyamna COVID-19 gi laichit ki matam asida warba matamasta mating pangba habasi tangai pataba thabak amani Imphal West ki Malom Mega High School amasung maitam awang lekai de laiba College of Social Work ta hangliba community home isolation center sing arang yingsin bachatpada Sri Premanandana wafamasi phongdokhibani mangna hai miyamgi seba tawba pamba mipung khudimangna asiguba tantham asida miyamgi damak angamba mating sing pangba tangai fade Laitanasi Tingana Honavada, local volunteers in the Lori Togdangbu, Tagadu Fongdoki, People Mandana, masks, sanitizer Amadi, hand glove sing Bayana, Laitanasi Ting of the Tangai for the Natanga Polam sing, Sender sing to the Yantoki. Considered the BJP Imphal West District President, P. Hayes Pony Mate Yamba, BJP Makotum Buluting Bakaya, Saruyaki. Tabiriba Pawasi, Akaswani, Imphal Degini. Lebang sida COVID-19 apuna positive case ki masing singthania oin hantarakpaga loinana laichet asigi naba pharakpagi chang hengalakli hokiba numit kharani da naba phakiba migi masingna nauna positive oirakpa migi masing dagi hele hokiba pungkun marida COVID ki anaba lak ahum lising yang manga hena naba phaki aduga haiba matamasigi manungda anauba case na lak ani lising ni fu chanipa ni fu ni thoi thengaki laina asigi naba pharakpagi chang su hauzik sada marfunipan dasmik ahum shino yaure active case ki sang asi hauzik apun positive case ki chada tara dasmik manga tare lom oiri
Lebak sida hauji COVID-19 active case lakh 19 hena lairi. Maharashtra, Karnataka, Chhattisgarh, Delhi, Tamil Nadu, Uttar Pradesh, Punjab, Madhya Pradesh, Gujarat amasung Kerala yauna rajya taradadi nauna positive obigi chang hengalakli. Lebak asigi anauba case singi sada humbuda nipandi rajya tara sidagi oiri. Haksel Mantraloy na hai hokiba pungkun marida COVID-19 positive oiba miyoi lising ahum chapter ni fumatoi siki masiga loinana laina asta siki ba migi apunba masing lakh ani lising mabajama panchani humputaruk shure. ICMR na hai hokiba pungkun marida leibaga sida COVID ki simple lakh kun mathoi lising kulum da hena test tauki masi nongmada khwaidigi sample masing yamna test taubugi changni. Pradhanmantri Narendra Modi ki thagi oina sandokpa radio program Man Ki Baat tha sigi kunthra da sandokani masi thauramasi humbuta tres suba episode ni miyam na makogi motsing namo app natraga my gov open forum da tharak payagani natraga toll free number 1800117800 da dial tawraga Pradhan Mantri da English natraga Hindi da makogi paujel thabayagani 1922 da miss call piraga madudagi phanglakpa link adu da SMS oina Pradhan Mantri da makogi mot phongdokpasu yagani hairi. Imphal ngasi funga pause singi maroiba pausingi damak hauji Ngangom Kiran leire. Kiran Thagachari Suni Imphal ngasi phongba pause sing da maroina phongnariba pau khara panba tarabadi COVID-19 gamari lenaba pausing amadi black fungus ka mari lenaba pausing asin haibatai sana lebakta CM gi haksal gi tyangbang cell COVID-19 layang bada sizinaba yare haina an headline tori India da black fungus na sihan kiba missing lising taret hen kre haiba pau amashu pausia sigi ahan bulamai de phongli Sangai Express Manipuri da COVID-19 positive oibasu phagatpasu leptana hengalakli tara henduna satret humputaret yaure anobo record ni haina ahan headline tori Home isolation patients singa wari sanabagi thabak chathari haiba pau amana pausia sigi anishu headline tori Naharol gi thodang da COVID layang gi rate ama laptop lagani CMHT amasung Ayushman Bharat ki khudong jabasu lairagani haiba Chief Minister gi wafamna ahan headline tori BDF na lupa lakh 19 Chief Minister gi COVID-19 relief fund mateng pangkre haiba pau amashu pausi asida phongli pongna phamda amukasu record oina pung kunmari da positive satrat humputaret thengnare haina ahan headline tori Anabasing pivam soklaba matamda lakpana hospital da achuba awaba mayok nare haiba pau amashu pausi asigi ahan balamai de phongli Irai bakta class 10 thagadoriba mahiroi singi career mangdanaba Taurang lokhatlu exam sing pangthoknaba ki suggestion piraknaba state sing da khangan kre haiba pauna headline tori Isel Express ta CMHT PMJAY gi makhada COVID-19 anabasing consilagani pung kunmari da miyoi chatret humputaret positive oire taramari laikhidre active case lising taruk chonga kunthra mari yaukre haina ahan headline tori huyalan pauda miyoi kayana curfew thugaiba amadi lengakna piba SOP ngaktabagi mami chawna tare Pherzor district natana tai district singda athingba thugaiba sing numit khudingi phari haina ahan headline tori Sangai Express English ta taramari sire nomda record oina anoba case Satret humputaret thengnaki haina ahan headline tori People's Chronicle da anoba case satret humputaret thengnaduna raja sigi oina anoba record thongkre mi taramari siki haina banner headline tori Imphal Free Press ta diabetes coal oxygen amasung sudok taba mark sing sizinabana black fungus thon bagi maro ayu maram singni haina AIMS ki doctor na phongdo ki wafam headline tori Morning Bell da atopo record amaga thamduna nomada COVID ki case Satret humputaret thengnaki haina an headline tori Suni Thagachari Kiran loisilakpada COVID-19 dagi ngakthoknaba face mask uppa futaruk lamna na leiba khutcha amadi mai mit taru tanana thamba haiba achamba thong humasi ngangna chatinaba amohna ningsingjari aroibada maroiba pau amuk Manipur da nongmada khwaidigi wangba oina ngarang miyoi chatret humputaret nongno COVID-19 positive oiki taramari siki Home isolation da leiriba COVID-19 na naraba miyoi singa ngarang su video conferencing ki khutangda Mukhyamantri ga wari sanaki amasung leibagasta COVID-19 ki pibam khara fagalagtuna naba parokpagi changchada marfunipan dasmik ahum sino yaure pauloi jare